ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯕꯣꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛꯀꯤ ꯃꯃꯤꯡꯅ ꯁꯈꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯈꯤꯅ ꯃꯁꯨ ꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯈꯤ ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯏꯁꯨ ꯊꯣꯏꯕꯤ, ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣꯗꯅ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯤ꯫ ꯅꯪꯒꯤ ꯐꯤꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯔꯣ." "ꯏꯕꯣ, ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯤ. ꯁꯤ ꯂꯣꯏꯔꯒ ꯆꯪꯉꯛꯑꯒꯦ, ꯑꯕꯣꯛ ꯇꯨꯝꯃꯝꯃꯣ." ꯂꯣꯏꯁꯜꯂꯣ, ꯑꯕꯣꯛ ꯉꯥꯏꯔꯒꯦ." "ꯑꯕꯣꯛ ꯉꯥꯏꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ. ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯄꯁꯤꯗ ꯑꯕꯣꯛ ꯑꯃꯨꯛ ꯅꯥꯅꯤꯌꯦ." "ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯏꯁꯨꯅ ꯄꯥꯈꯠꯄꯁꯤꯅ. ꯅꯇꯥꯔꯣꯏꯁꯤꯡꯗꯤ ꯄꯨ ꯄꯥꯡ ꯁꯨꯅ ꯂꯩꯕꯅꯤꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ. ꯑꯗꯨꯒ ꯏꯁꯨꯅ ꯌꯨꯝ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ. ꯑꯁꯣꯟꯕꯤ ꯅꯕꯣꯛ ꯑꯩꯅ ꯏꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ. ꯅꯪ ꯄꯥꯕꯒ ꯅꯃꯥꯗꯨꯗꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ." "ꯑꯕꯣ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯑꯩ ꯋꯥꯗꯤ. ꯄꯥꯕꯒ ꯏꯃꯥꯒ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯑꯕꯣꯛꯅ ꯄꯨꯝꯅꯃꯛꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯁꯨ ꯃꯕꯦꯜ ꯑꯗꯨ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯅꯤ ꯑꯍꯨꯝꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗ ꯃꯧ ꯑꯃꯅ, "ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯕ꯭ꯔꯣ?" "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯏꯁꯤꯡ ꯁꯣꯛꯀꯦ." "ꯑꯩꯒꯤꯁꯨꯅꯦ, ꯂꯥꯡꯂꯦꯟꯒꯨꯝꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯣ. ꯏꯆꯥꯅꯤꯅ ꯀꯇꯟ ꯉꯥꯛꯇ, ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯑꯃꯠꯇ ꯍꯧꯒꯠꯅꯍꯧꯗ꯭ꯔꯤ." ꯃꯧ ꯑꯃꯅ, "ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗꯒꯤꯅꯦ ꯂꯥꯡꯂꯦꯟꯅ ꯏꯍꯦꯟ ꯍꯦꯜꯂꯤ. ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ, ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯜꯂꯤ. ꯂꯥꯡꯂꯦꯟꯒꯨꯝꯕꯤꯗꯤ ꯑꯇꯥꯡꯕꯅꯤ." ꯂꯥꯡꯂꯦꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ ꯇꯧꯔꯤꯁꯦ. ꯑꯗꯣ ꯏꯟꯗꯣꯝꯆꯥ, ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ. ꯏꯕꯣꯛꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ." "ꯍꯣꯏ, ꯍꯜꯂꯝꯃꯣ." ꯂꯥꯡꯂꯦꯟꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯧꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯍꯧꯔꯤ꯫ "ꯂꯥꯡꯂꯦꯟꯁꯦ ꯁꯥꯒꯩꯒ ꯃꯥꯟꯅꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯗꯕꯅꯤ. ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ. ꯏꯆꯦꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯉꯥꯡꯉꯤꯍꯦ. ꯑꯗꯣ ꯂꯥꯡꯂꯦꯟꯁꯦ ꯃꯔꯥꯏꯕꯛ ꯐꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ. ꯃꯄꯥ ꯐꯪꯉꯤ, ꯌꯨ ꯊꯛꯃꯟꯗꯅ ꯂꯩꯈꯤꯗ꯭ꯔꯦ. ꯃꯃꯥ ꯐꯪꯉꯤ, ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥꯅ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ. ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯗꯣ ꯐꯖꯅ ꯂꯥꯌꯦꯡꯕꯤꯔꯝꯂꯗꯤ ꯍꯤꯡꯒꯗꯕꯅꯤ. ꯂꯥꯌꯦꯡꯕꯤꯗꯗꯅ ꯁꯤꯔꯤꯕꯅꯤ. ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕꯅꯤ." ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯒꯗꯧꯔꯕ꯭ꯔꯣ?" "ꯍꯣꯏꯕꯣ, ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤ." "ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯉꯒꯦ, ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯒꯦ ꯏꯕꯣ." "ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒꯗꯤ ꯑꯕꯣꯛꯇꯤ ꯆꯥꯕ ꯌꯥꯔꯔꯣꯏ. ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯌꯥꯒꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯜ ꯑꯗꯨ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯊꯣꯏꯕꯤꯗꯨ ꯂꯥꯡꯂꯦꯟꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯇꯥ ꯊꯣꯏꯕꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯝꯃꯤ꯫ "ꯏꯇꯥ ꯊꯣꯏꯕꯤ, ꯅꯪ ꯂꯥꯛꯏꯔꯣ? ꯆꯪꯉꯛꯑꯣ, ꯐꯝꯁꯤꯜꯂꯛꯑꯣ. ꯏꯇꯥ ꯂꯥꯡꯂꯦꯟꯁꯤꯅ ꯅꯣꯡꯃꯇ ꯂꯦꯝꯅ ꯂꯩꯔꯝꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦꯍꯦ. ꯏꯇꯥ ꯍꯣꯏꯗ ꯂꯥꯛꯀꯗꯕꯁꯦ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯩꯗꯤ." "ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯏꯇꯥ? ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯑꯩꯅ ꯐꯤ ꯈꯔ ꯁꯥꯔꯤꯕꯁꯤꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ. ꯑꯩꯅ ꯐꯤ ꯁꯥꯕ ꯂꯦꯞꯄꯗ ꯏꯃꯨꯡ ꯄꯨꯕ ꯉꯝꯂꯣꯏ." "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯇꯥ. ꯑꯗꯣ ꯏꯃꯥꯕꯣꯛ ꯇꯃꯨꯕꯤꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ." "ꯆꯥꯔꯨꯁꯦ ꯏꯇꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯤꯒꯗꯨ ꯇꯃꯨꯕꯤꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯇꯃꯨꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥꯕꯣꯛ, ꯁꯤꯡꯖꯨ ꯆꯥꯒꯦ, ꯁꯤꯡꯖු ꯁꯦꯝꯕꯤꯔꯛꯑꯣ." "ꯉꯁꯤꯗꯤ ꯏꯆꯥ ꯂꯥꯡꯂꯦꯟꯁꯨ ꯌꯥꯎꯔꯛꯏꯗꯅ. ꯍꯣꯏ, ꯏꯃꯥꯕꯣꯛ ꯁꯤꯡꯖු ꯁꯦꯝꯕꯤꯔꯛꯀꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ." ꯁꯤꯡꯖු ꯌꯣꯟꯕꯤ ꯑꯗꯨꯁꯨ ꯁꯤꯡꯖු ꯁꯦꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪ ꯊꯧꯕꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯅꯣꯡꯌꯥꯏꯒ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯂꯥꯡꯂꯦꯟꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯃꯔꯨꯞ ꯊꯧꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ, "ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ?" ꯅꯣꯡꯌꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯊꯧꯕꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥꯎ." ꯅꯣꯡꯌꯥꯏ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯏꯃꯥꯕꯣꯛ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, "ꯏꯃꯥꯕꯣꯛ, ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯡꯖꯨ ꯈꯔ ꯁꯦꯝꯕꯤꯌꯨꯕ.
Hoi hoi, imabok sembirake. Ngahak ngayuko. Ngai gyani imabok. Singju yonbi imabok adusu singju semli. Thaubasu lona lona langlenda yengli. Langlendi thaubana mangonda lona yengi haiba khangjaramde. Adubu thoibinadi thaubuna yenglibadu urami. Thoibi langlen khaktana naba mawongda asumna hairei. Ita, asigi masak matau phajaba pakhang asina nangonda chagadaba makhai yengduna leire. Ita, magi mawongse ita bu pamba male. Ita, chumna yengborangganida. Pap onthokna phakraponi. Singjusu chaba loirabanina chalase. Ibokna halakte hairamani. Hoi ita, halase. Asumna langlenga thoibigado singju chaba loiduna hawgatuna chatnanaba tawrami. Madu ubada thaubana magi marup nongyaida asumna hairami. Ita, asigi masak phajabi leisabi asigi maming amta hangbiyo. Nongyaidi thaubana nupi maming hangbiyo haina hairakpaduda pungang ngaglami. Kaigino ita, nangna nupi asigi maming hangona haide. Maramdo kona haigib hanamta hang chatkibana hanba tare. Nongyaina thoibiga langlenga bu khamlami. Thoibiga langlenga su chatlambadu chap lepe. Aikhoibu kobibabu kai leiragibo. Ichalani ming khangjaba yagadra. Yaye bung aigi mingna thoibi kawe. Aduga aigi tasigi mamingna langlen kawe. Ichalani mingse yam phaje saksu phaje. Ibungna pangtha thagat pire. Ibungna hanggadaba loirabanina aikhoisu chananaba tawrage. Hoi hoi, chalo chalo. Langlenga thoibiga du chatkre. Nongyai thaubada yengduna. Ita, nupi banba yadaba nangna ngasi yam thajadana. Nupi gi maming hangu kaina hairesibo. Nate. Itaw nungbu laiga unarurabo. Itaw, asigi laisabi sidi atai laisabi ga manade. Mabu ahanbu ubaga aigi thamoisina nungshiba phawkre. Nongyai nokladona. Itaw gi nunggi thamoidong asidi apetpa leikhomgumna pethoraklabro itaw. Asi haiduna makhoi ani du noklami. Numit asidagi nongyai ga thaubaga do langlen bulumba langlen gi khunda toina laklami. Thaubana langlen da nushi haina hairabasu langlen na yaramde. Langlen na yadrabasu thaubadi langlen khogi khulda do maklaklami. Thoibi du langlen hoida laklami. Langlen langchak chak tuna leirami. Thoibi lakpadu langlen na di uramde. Thoibi na onthokna su thabak pakre. Nungsa asuk yamna sabasida ngahakta su pothade haiba. Ita thoibi nang lairo chango haying pibinaba loishin ga haina tawrambani. Ado nang lakbubu kai leirage. Aina laise ataigi nate. Ibung thaubudo lahawe. Ibung thaubana nang amukta kauthopiro haibadagi ai laine. Ita, ai thokpa yaroi. Iboksu masangamde. Ita, ibung thaubudo itabu yam khanjaba mali. Masak matausu phaje. Ina kairaksu khuli. Sidabu itana yadrisibu kaigino haiba. Ita, moiga igadi thak yamne khene. Aidi lamja machani. Kananasu aibu mamawiba pamla. Ita, kaigi pamoidoino. Itabu kari watana. Itana thoraktrabadi ibung thaubana nungaikhraroi. Ngahak thosiba ita. Thoibina langlenbu themduna makoi ani thaubabu unaba thoklai. Thauba langlenbu ubada yamna harawrami. Thoibina ibung thauba nangna hainingiba singdo ita langlengi mafamda haihoro. Ai aswaida leiruge. Hoi hoi. Thoibi su chatkirami thaubaga langlenga du tumin leinarami. Achikpa dubu thugaiduna thaubana asumna hairei. Ini thoibida nangbu kokthokpina ba haijakibane. Nangna thokpirakpase ai yam harawi. Ibung thauba ngasidi nachal ibunggi nafamda wa kharadang haijage. Nachalna haigadoriba wase ibungna lana khanbigan. Langlen nangna haininglibado adum hayo. Ibung nachalgi wakal thadokpiyo. Nachaldi lamja machani. Aigini haibada. Solabi ibung natana kanasu laite. Ibung hoiga ikhoiga thak yamne khene. Ibung hoiga ima ipana lamja macha aibu mama woiba kaithonungda pamla. Langlen kaigino nangna nasana nasabodo yamna hantana khaliba. Aina nangbu nukshikibadi nangi chamchamjaraba natawaduda nukshikibani. Langlen su thaubugi minamba yaudraba wahaisinga du tarubada thamoida lotuna thamliba thaubugi nuksibadu lotuna thamba ngamlaktre. Numit asidagi thaubuga langlenga du nuksinarami. Nongma langlenga thaubuga unaringai thaubugi khuldagi miwa yamna ngangnabi tharona urami. Tharodo pawadu tamnanaba thaubugi mama yaibigi manakta laklami. Thaubugi mama yaibisu achamma nupi nate.
ꯈꯨꯜ ꯑꯗꯨꯗ ꯃꯆꯤꯟ ꯀꯟꯕꯗ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯌꯥꯏꯕꯤꯗꯨ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣ ꯌꯥꯏꯕꯤꯕꯨ ꯌꯦꯡꯗꯨꯅ "ꯏꯆꯦ ꯌꯥꯏꯕꯤ, ꯅꯅꯥꯎ ꯂꯥꯛꯏꯌꯦ"꯫ "ꯍꯩꯃꯥ, ꯊꯔꯣ ꯅꯪ ꯂꯥꯛꯏꯗꯅ? ꯅꯠꯇꯦ, ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ?" "ꯏꯆꯦ, ꯅꯅꯥꯎꯅ ꯂꯥꯛꯏꯁꯦ ꯏꯆꯦꯗ ꯑꯔꯨꯕ ꯄꯥꯎ ꯑꯃꯇ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ"꯫ "ꯍꯩꯃꯥ, ꯀꯔꯤ ꯑꯔꯨꯕ ꯄꯥꯎꯅꯣ ꯊꯔꯣ?" "ꯑꯇꯩ ꯅꯠꯇꯦ ꯏꯆꯦ. ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯊꯧꯕꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯍꯥꯏ"꯫ "ꯀꯔꯤ? ꯑꯩꯒꯤ ꯏꯆꯥ ꯊꯧꯕꯕꯣ?" "ꯏꯆꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ. ꯊꯧꯕꯒ ꯅꯨꯄꯤꯗꯨꯒ ꯎꯅꯕꯗꯣ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ"꯫ ꯌꯥꯏꯕꯤ ꯁꯥꯎꯅ "ꯑꯩꯒꯤ ꯏꯆꯥ ꯊꯧꯕꯅ ꯂꯝꯖꯥ ꯃꯆꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯕ? ꯑꯩꯅ ꯁꯣꯝꯗ ꯃꯥꯒ ꯂꯨꯍꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯔꯣ, ꯅꯪ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨ ꯈꯪꯕ꯭ꯔꯥ?" "ꯈꯪꯉꯤ ꯏꯆꯦ. ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯨꯡꯅꯤ. ꯃꯕꯣꯛ ꯑꯃꯒ ꯅꯨꯄꯤ ꯃꯆꯥꯗꯨꯇꯪ ꯂꯩꯕꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯐꯤ ꯁꯥꯔꯒ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ. ꯅꯨꯄꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯊꯧꯕꯕꯨ ꯐꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯂꯝꯖꯥ ꯃꯆꯥ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯊꯧꯕꯕꯨ ꯐꯥꯅꯕꯁꯨ ꯍꯣꯠꯅꯕ ꯁꯥꯔꯗꯅ ꯌꯥꯏꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ꯫ ꯊꯔꯣ, ꯍꯌꯦꯡ ꯏꯆꯦꯒꯅꯦ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤ"꯫ "ꯍꯣꯏ ꯏꯆꯦ, ꯆꯠꯂꯨꯁꯤ"꯫ ꯑꯁꯨꯝꯅ ꯌꯥꯏꯕꯤꯒ ꯊꯔꯣꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯊꯧꯕ ꯎꯅꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯈꯤꯗꯨ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤ ꯃꯁꯨ ꯅꯨꯄꯤ ꯍꯜꯂꯛꯄ ꯎꯕꯗ "ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ"꯫ "ꯑꯕꯣ, ꯑꯩ ꯏꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ. ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤꯅꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯅꯤ"꯫ "ꯍꯣꯏꯕꯣ"꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣꯒ ꯌꯥꯏꯕꯤꯒꯗꯣ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣ ꯂꯥꯡꯂꯦꯟ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣ"꯫ ꯂꯥꯡꯂꯦꯟꯗꯣ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟꯗ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯝꯗꯦ꯫ "ꯏꯅꯦ ꯍꯣꯏꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯅꯥ ꯍꯪꯕꯤꯕꯅꯣ"꯫ ꯌꯥꯏꯕꯤ ꯂꯥꯡꯂꯦꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ "ꯅꯪꯂꯥ ꯂꯥꯡꯂꯦꯟ ꯍꯥꯏꯁꯦ"꯫ "ꯍꯣꯏ, ꯃꯥꯅꯦ ꯏꯅꯦ, ꯑꯩ ꯂꯥꯡꯂꯦꯟꯅꯦ. ꯑꯩꯁꯦ ꯊꯧꯕꯒꯤ ꯃꯃꯥꯅꯤ. ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ"꯫ ꯂꯥꯡꯂꯦꯟꯗꯤ ꯊꯧꯕꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯑꯣ, ꯏꯕꯨꯡ ꯊꯧꯕꯒꯤ ꯏꯃꯥ ꯑꯣꯏꯔꯦ. ꯏꯃꯥ, ꯑꯩꯗꯤ ꯃꯁꯛ ꯈꯪꯖꯔꯨꯗ꯭ꯔꯦ. ꯋꯥꯔꯧꯕꯤꯅꯨꯀꯣ"꯫ "ꯑꯣ, ꯁꯤꯅꯅꯤꯗꯅ ꯏꯆꯥ ꯑꯄꯪꯕꯗꯨꯅ ꯅꯪꯉꯣꯟꯗ ꯉꯥꯎꯔꯤꯕꯁꯤꯗꯤ. ꯈꯣꯟꯖꯦꯜ ꯅꯧꯇꯁꯟꯅꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯅꯦ꯫ ꯍꯦ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯩꯒꯤ ꯏꯆꯥ ꯊꯧꯕꯒ ꯅꯪꯒ ꯎꯅꯕ ꯉꯁꯤꯗꯒꯤ ꯌꯥꯔꯣꯏ. ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯊꯟꯇꯅꯤ. ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥ ꯑꯃꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯌꯥꯏꯕꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗꯗꯤꯅꯦ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯊꯧꯕꯒꯤꯗꯃꯛ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯅꯤ"꯫ ꯌꯥꯏꯕꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯂꯥꯡꯂꯦꯟ ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯁꯈꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯈꯤ ꯊꯔꯣꯒ ꯌꯥꯏꯕꯤꯒꯗ ꯌꯦꯡꯗꯨꯅ "ꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯅꯣ"꯫ ꯊꯔꯣꯅ "ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤꯁꯦ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯤ. ꯃꯁꯛ ꯑꯁꯤꯗꯤ ꯀꯌꯥꯗ ꯏꯪꯖ ꯇꯞꯆꯕꯤ ꯃꯥꯜꯂꯤꯕꯅꯣ. ꯑꯗꯨꯒ ꯅꯨꯄꯥ ꯐꯥꯒꯦ ꯍꯥꯏꯅꯁꯨ ꯇꯧꯔꯝꯃꯤ. ꯉꯝꯈ꯭ꯔꯦ ꯉꯝꯈ꯭ꯔꯦ, ꯀꯤꯕꯨ ꯀꯤꯅꯦ"꯫ ꯁꯈꯤ ꯊꯔꯣꯗ ꯌꯦꯡꯗꯨꯅ "ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅ ꯏꯕꯦꯝꯃꯒꯤ ꯏꯆꯥꯗꯣ ꯐꯥꯒꯦ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ. ꯏꯕꯦꯝꯃꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯒꯦ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯅ ꯏꯕꯦꯝꯃ, ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯉꯩꯗ ꯅꯁꯥꯒꯤ ꯁꯨꯃꯥꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯠꯇꯣꯛꯎ"꯫ ꯁꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯕꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯍꯦ ꯍꯅꯨꯕꯤ, ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯗꯦꯅꯦꯍꯦ. ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤ ꯑꯁꯤꯗꯤꯅꯦ ꯃꯤꯅꯥꯏ ꯐꯥꯎꯕ ꯍꯦꯛ ꯑꯣꯏꯅꯤꯡꯗꯦ"꯫ ꯁꯈꯤꯁꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯃꯕꯣꯛ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯁꯨꯕꯨ ꯀꯅꯥꯃꯠꯇꯅ ꯂꯥꯛꯆꯕ ꯌꯥꯔꯣꯏ. ꯏꯁꯨꯒꯤꯗꯃꯛ ꯁꯣꯜꯂꯕꯤ ꯃꯕꯣꯛ ꯑꯩ ꯂꯩꯔꯤꯉꯩ. ꯅꯆꯥꯗꯣ ꯍꯥꯟꯅ ꯋꯥꯔꯛꯑꯣ. ꯏꯁꯨꯗꯤꯅꯦ ꯃꯕꯣꯛ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯒꯅꯤ. ꯃꯇꯨꯡꯗꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯝꯂꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯏꯕꯦꯝꯃ ꯑꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯪꯅꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯑꯗꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ"꯫
ꯊꯔꯣꯒ ꯌꯥꯏꯕꯤꯒꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯁꯈꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯍꯧꯏ꯫ ꯏꯁꯨꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯏꯁꯨꯒꯤꯗꯃꯛ ꯃꯕꯣꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤ ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤ ꯏꯁꯨꯅ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨ, ꯏꯁꯨꯁꯤꯗꯤ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯔꯣ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯕꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯊꯧꯕꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯦ꯫ ꯊꯧꯕꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯡꯂꯦꯟꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯅꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯊꯧꯕꯗꯣ ꯂꯥꯡꯂꯦꯟꯒ ꯎꯅꯗꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯊꯧꯕ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯛꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯕꯨꯡ, ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯊꯣꯏꯕꯤ, ꯂꯥꯡꯂꯦꯟꯗꯣ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯗꯕ꯭ꯔꯥ? ꯀꯨꯏꯔꯦ ꯎꯈꯤꯗꯕ꯫ ꯅꯪ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯑꯝꯇ ꯆꯠꯄꯤꯔꯨꯒꯦꯔꯥ? ꯏꯕꯨꯡ, ꯑꯩꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ? ꯊꯣꯏꯕꯤꯅ ꯊꯧꯕꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯉꯥꯡꯂꯝꯕꯁꯤꯡ ꯑꯗꯨ ꯊꯧꯕꯗ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯧꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯈꯟꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯣꯏꯕꯤ, ꯅꯪ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ꯫ ꯏꯕꯨꯡ, ꯑꯩꯅ ꯀꯧꯊꯣꯛꯂꯨꯔꯕꯁꯨ ꯊꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯥ ꯊꯣꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ꯫ ꯐꯔꯦ ꯏꯕꯨꯡ, ꯑꯩ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯇꯨꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯗꯨ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯊꯧꯕꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯡꯂꯦꯟꯗ ꯇꯝꯂꯝꯃꯤ꯫ ꯏꯇꯥ ꯂꯥꯡꯂꯦꯟ, ꯅꯪꯅ ꯊꯣꯛꯇ꯭ꯔꯕꯗꯤ ꯏꯕꯨꯡ ꯊꯧꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯏꯇꯥꯅ ꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯎꯅꯕꯤꯌꯨ꯫ ꯊꯣꯏꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒ ꯊꯧꯕꯒ ꯎꯅꯔꯝꯃꯤ꯫ ꯊꯧꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ, ꯂꯥꯡꯂꯦꯟ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯑꯩꯒꯤ ꯏꯃꯥꯅ ꯅꯈꯣꯏꯗ ꯂꯥꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯉꯝꯃꯤ ꯍꯥꯏ꯫ ꯃꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯏꯕꯨꯡ, ꯏꯃꯥꯅ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯃꯗꯨꯅ ꯏꯕꯨꯡꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯂꯥꯡꯂꯦꯟ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯅꯠꯇꯦ ꯏꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯒꯅꯨ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯀꯌꯥꯗ ꯋꯥꯅ ꯌꯣꯛꯂꯛꯄ꯫ ꯑꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯒ ꯂꯨꯍꯣꯡꯉꯨ ꯏꯕꯨꯡ꯫ ꯂꯥꯡꯂꯦꯟ, ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯁꯤꯖꯒꯅꯤ꯫ ꯏꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯐꯔꯦ, ꯑꯩ ꯏꯕꯨꯡꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯊꯧꯕꯒ ꯂꯥꯡꯂꯦꯟꯒꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯏꯕꯤꯗꯨ ꯋꯥꯟꯊꯗꯨꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯒ ꯂꯥꯡꯂꯦꯟꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯂꯨꯍꯣꯡꯂꯕꯁꯨ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯁꯈꯤꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯁꯈꯤꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯕꯣꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯃꯃꯥꯅ ꯂꯥꯡꯂꯦꯟꯕꯨ ꯑꯣꯠꯂꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯂꯥꯡꯂꯦꯟꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯗꯦ꯫ ꯌꯥꯏꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯂꯩꯔꯕꯗꯤ ꯑꯐꯕ ꯁꯥꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯄꯥ ꯇꯣꯝꯆꯧꯗꯣ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯀꯨꯒꯤ ꯆꯥ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯕꯥꯕꯥ, ꯆꯥ꯫ ꯀꯗꯥꯏ ꯀꯗꯥꯏ? ꯇꯣꯝꯆꯧꯅ ꯃꯃꯧꯗꯒꯤ ꯆꯥꯗꯨ ꯂꯧꯔꯝꯃꯤ꯫ ꯅꯃꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯕꯥꯕꯥ꯫ ꯅꯃꯥꯁꯦ ꯑꯍꯜ ꯐꯅ ꯌꯥꯝꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯋꯥꯈꯜ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯗꯦ꯫ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯏꯄꯥ ꯈꯪꯗ꯭ꯔꯦ꯫ ꯕꯥꯕꯥ, ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ꯫ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯏꯄꯥꯒꯤꯗꯤꯅꯦ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯤ꯫ ꯍꯋꯥꯏꯖꯥꯔꯗꯣ ꯆꯒꯦꯝꯄꯣꯝ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯂꯥꯡꯂꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯌꯥꯏꯕꯤꯗꯨ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ తాꯔꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯈꯣꯟꯖꯦꯜꯒꯗꯤ ꯅꯧꯊꯁꯟꯅꯔꯗꯅ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ? ꯍꯩ, ꯈꯣꯟꯖꯦꯜ ꯅꯧꯊꯁꯟꯅꯔꯤꯕ ꯑꯗꯨꯃꯥꯏꯅꯅꯦ ꯊꯕꯛꯇꯨꯁꯨ ꯇꯧꯅꯤꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗꯤ꯫ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯃꯁꯥꯅ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯁꯥꯍꯜꯂꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯅ ꯁꯥꯍꯟꯗꯨꯅ ꯊꯝꯖꯔꯝꯂꯕꯅꯤ꯫ ꯁꯥꯍꯜꯂꯕꯗꯤ ꯀꯣꯛ ꯄꯨꯊꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯣ? ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯕꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯄꯨꯊꯣꯛꯆꯔꯛꯑꯒꯦ꯫ ꯂꯥꯡꯂꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯕꯥꯔꯇꯤꯟ ꯑꯃꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯏꯃꯥ, ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯤ꯫ ꯌꯥꯏꯕꯤꯗꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯂꯨꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯏꯁꯤꯡꯗꯨ ꯌꯥꯝꯅꯗꯤ ꯁꯥꯔꯝꯗ꯭ꯔꯦ꯫ ꯌꯥꯏꯕꯤ ꯁꯥꯎꯅ, ꯍꯩ, ꯃꯤꯅꯥꯏ ꯅꯨꯄꯤ!
Isingsidi loina ingi. Nangbu ising sahali haibadayne chintibi. Ase hairaga yaibina Langlenbu phurami. Langlendu kaplaklami. Ingkholda thabak suduna lairiba Tomchausu taraduna changlai. Tauramliba mataw adu ubada magi nupibu khamlami. Hey, mama. Karino nangna tawrisibo? Asuk yamna ikaiba khangdaba nupi asibu kari laina sarakpano. Icha apangbase mana namduna pharibani. Tomchana magi nupibu chaithalai. Hey mama, taningdeni he. Yahu thengmo makai hogalaga. Ho taningoi taningoi. Namong nupi asina hairadi taningadaba. Kari laiwabo paibano khangde. Ichasu iwasu pungsom mekta sumkhre kikre. Hey, mama. Aina tumina leiro hairabadi tumina leiro dana. Handaka wa makha taraklabadi ne. Nang afabo oiroi ko. Yaibido sauna imungda changki. Kari su khaluranu da imosidi. Mino warakpa ngamdraba nanemse laina maina warakchani. Chak tumusina batawruro. Hoi baba. Langlen su imungda changki. Numit jab yungbagi matamni. Yaibina Langlen bu kana kaurami. Langlen so manemgi manakta changlai. Ima, kay haige. Hey, pi amot pasingse turel da puduna sudojo. Hoi ma. Langlen pi mayam do puduna turel tamna laklami. Numit yungbagi matam oibanina misu amata layramde. Langlen pi suba ado haurami. Langlen pi suna mamitagi mapisu tarai. Langlen na khali. Kaya da doli bano ay mapoksi. He taibang semba mapu. Aigi mapok asida nungaiba haibado machet amata tambiramdabra. Asumna sumuwaduna layradra. Langlengi matawduda lairembi amana urami. Lairembi ado Langlengi matawadu ubada yamna nungaizaramde. Langlendo pi suba loiduna tureldagi karai. Langlen halakpadu ubada yaibina. O, pi adu khaktang subada aduk yamna kuibra. Nang kanaga wathi ngangnarui. Laikai sina marol ama wathi ngangba pambani. Langlen manemna hariba singdo kaimta haidana tumina leptuna lairami. Hey, nasaktu yengningde. Imungda ne wairam tasilu chalo. Langlen do tumina imungda changlaktuna imung wairam tasilami. Yaibi so tharo hoida laklami. Tharo yaibi bu ubada. Haima, iche kuire idana mangol sida phamsila o iche. Iche se yumda lainingdadana nangi nakta laklibani. Ado tharo, iche se nanga wa amata tanadaba yadri. Kai wano iche, atay nate, amay bi ahibi matawragane. Minay nubi ama layribado, yumdagi amukta tanthokhidrabadi. Iche ki punsi se, dungay na laybang amdaroy. Iche, adugidi kay suwabirurano. Thangnaba khulda aiga khangnaba amay ba, tamu haydana ama layyi. Yamna haikraba amay bani. Adudi tharo, hayeng se aikhoy ani amay ba tamugi manakta amukta chapminarusi. Hoi iche, chalusi. Asumna numit adusu hauki mathangi numit ni. Tharoga yaibiga do amaibi tamugi manakta laklami. Amaibi tamugi manak yauraduna yaibina wari pumba lirami. Yaibina liriba wari singa do taraga amaibi tamuna sumna hairai. Adudi nangna hairiba sidi nupi adubu laiba ngamdanaba tawbiyu hairiba natro. Mani ima amaibi adumakni aina pamjabasu. Phare nama amaibi aina tawbiragi. Amaibi tamuna hayama laison sonduna yaibida pirami. Haise nangna namaududa pizaw. Yaibi so amaibi tamuna pirakliba haidu lauduna akatsel khara kattuna mayumda halaklami. Langlendo waita sinduna lairami madu ubada yaibina. Langlen, nangbu waita siliro. Langlen ngasi manemgi mawong aduda ngakpa phawrami. Hoima tasilamini. Imana ne nangonda ngangchaiba tawribado imawbu phahaningbagi hairibani. Nangdi imabu waraurambe yai. Mama mapa oiba singna macha singda ngangibase phahaningbagini. Ima, namongna imada sauningba warauba amta leiti. Phare, sese. Imana nangi laida katluba hayama purakpani. Chause. Hoima. Langlen so manemna kari khali haiba khangdabanina hayadu lauduna charami. Yaibidi mamongna hai chakiba ado yamna haraurami. Mabukningda khali. Haujikti yaibi aina pambado thungledana. Minay nubi nang yum masida kayam kuina leiba ngamgani. Yengba taredana. Thauba so langphaida thabak amagi chatkirami. Aduna ahingdo Langlen matomta tumlami.
ꯂꯥꯡꯂꯦꯟꯒꯤ ꯃꯃꯪ ꯃꯍꯥꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯂꯥꯡꯂꯦꯟꯕꯨ ꯐꯥꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯇꯨꯝꯕꯁꯨ ꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯥꯡꯂꯦꯟꯗꯨ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯗꯨ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯇꯣꯝꯆꯧ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥ, ꯅꯃꯧ ꯑꯁꯤꯕꯨ ꯑꯃꯥꯏꯕꯔ ꯑꯃꯥꯏꯕꯤꯔ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ꯫ ꯃꯣꯏ ꯃꯄꯥ, ꯌꯦꯡꯂꯨꯗꯨꯅꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯌꯦꯡꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯃꯥꯒꯤꯁꯦ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯤ, ꯊꯕꯛ ꯁꯨꯕ ꯇꯟꯗꯨꯅ꯫ ꯍꯩ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯈꯪꯗꯦ ꯑꯩꯗꯤ ꯑꯉꯥꯎꯕꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯏꯈꯨꯠ ꯆꯥꯕ ꯏꯃꯧ ꯑꯃ ꯊꯤꯅꯅꯕ ꯑꯗꯨꯝ ꯇꯧꯒꯦ꯫ ꯍꯩ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯅꯆꯥꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ, ꯅꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯃ ꯇꯥꯈꯤꯁꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯁꯣꯔꯣꯛꯇ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯆꯠꯂꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗ ꯃꯤꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯧ ꯑꯃꯅ, ꯂꯥꯡꯂꯦꯟꯁꯦ ꯃꯔꯥꯏꯕꯛꯄꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯇꯦ꯫ ꯍꯧꯖꯤꯛꯅ ꯑꯉꯥꯎꯕꯤ ꯑꯣꯏꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯩꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯆꯤꯡꯅꯩ꯫ ꯃꯈꯣꯏ ꯃꯅꯦꯝꯄꯣꯛꯇꯨꯅꯒꯅꯦ ꯁꯦꯝꯖꯤꯟꯕꯤꯔꯤꯕ ꯖꯥꯠꯂꯣ? ꯊꯧꯕꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏ꯫ ꯍꯥꯏꯒꯨꯝꯗꯅ ꯏꯆꯦ, ꯁꯦꯝꯖꯤꯜꯂꯝꯒꯗꯕ ꯃꯥꯟꯕꯨ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯁꯦ ꯌꯥꯝꯅ ꯌꯥꯗꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯧꯔꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯧꯕꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯎꯕꯗ ꯃꯧꯁꯤꯡ ꯑꯗꯨꯅ ꯊꯧꯕꯕꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯊꯧꯕ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯍꯥꯟꯅ ꯍꯪꯂꯝꯃꯤ꯫ ꯌꯥꯏꯕꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ, ꯕꯨꯡꯉꯣ, ꯏꯃꯧꯗꯣ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯂꯥꯡꯂꯦꯟꯕꯨ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯕ? ꯏꯃꯥ, ꯑꯩꯒꯤ ꯂꯥꯡꯂꯦꯟ ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯄꯥꯟꯁꯤꯗ ꯂꯩꯍꯧꯕꯅꯤ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯏꯃꯧꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤꯗꯨ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯌꯨꯝꯗ ꯆꯪꯗꯕꯤꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯤꯕ ꯆꯠꯈꯤ꯫ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯔꯣꯒ ꯌꯥꯏꯕꯤꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯔꯣ ꯅꯣꯛꯂꯒ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯆꯦ, ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟꯁꯨ ꯋꯥꯈꯜ ꯆꯣꯏꯔꯦ꯫ ꯊꯔꯣ, ꯑꯩꯅ ꯄꯥꯝꯕꯗꯨꯃꯛ ꯊꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯈꯨꯠ ꯆꯥꯕ ꯏꯃꯧ ꯑꯃ ꯊꯤꯕ ꯌꯥꯔꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯧꯕꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯊꯧꯕ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯌꯥꯏꯕꯤꯁꯨ ꯃꯆꯥꯕꯨ ꯎꯕꯗ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯊꯔꯣꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯏꯆꯦ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕ ꯁꯥꯎꯅ, ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯑꯣ, ꯑꯩꯒꯤ ꯀꯔꯤ ꯐꯅꯅꯕ? ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ? ꯏꯃꯥ, ꯉꯁꯤꯗꯒꯤ ꯅꯆꯥꯁꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ꯫ ꯊꯧꯕꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯡꯂꯦꯟꯅ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯊꯧꯕ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗ ꯍꯔꯥꯎꯅ, ꯂꯥꯡꯂꯦꯟ, ꯅꯪ ꯅꯍꯥꯟꯃꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯑꯩ ꯅꯪꯕꯨ ꯊꯤꯕꯗ ꯀꯌꯥꯝ ꯋꯥꯏ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯏꯃꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯗꯣ ꯑꯆꯝꯕ ꯏꯃꯥ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕꯁꯤꯡꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟ, ꯅꯪꯅ ꯅꯦꯝꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯧꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯈꯤ꯫ ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯏꯃꯥ, ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯥꯏꯕꯤꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫